ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯕ ꯁꯥꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯒꯤ ꯂꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯇꯣꯝꯄꯣꯛ, ꯌꯥꯏꯃ, ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯋꯥ ꯑꯃ ꯍꯥꯏꯒꯦꯍꯦ꯫ ꯏꯄꯥꯗꯣ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯟ ꯊꯨꯝꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯏꯌꯥꯝꯕꯒꯤ ꯃꯊꯛꯇꯅꯤꯗꯣ ꯏꯌꯥꯝꯕꯅ ꯈꯜꯂꯤꯕ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯂꯝꯁꯤꯡꯗꯣ ꯌꯦꯟꯊꯣꯛꯅꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯣ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯣꯏꯅ ꯂꯣꯏꯅ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯪꯉꯤ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯕꯅꯣ ꯇꯥꯆꯧ? ꯇꯥꯆꯧꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯌꯥꯒꯗꯕꯅꯤ꯫ ꯌꯥꯅꯤ ꯇꯥꯆꯧ, ꯇꯥꯆꯧꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯌꯥꯏ, ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯇꯥꯆꯧ꯫ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯩꯅ ꯈꯟꯕꯗ ꯑꯋꯣꯏꯕꯅꯤ ꯇꯥꯆꯧ꯫ ꯇꯥꯆꯧꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯇꯦ ꯇꯥꯆꯧ." ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯃꯗꯤ ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯌꯦꯟꯊꯣꯛꯅꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯧꯐꯝꯗꯣ ꯍꯥꯟꯅ ꯌꯦꯟꯊꯣꯛꯅꯔꯨꯔꯁꯤ, ꯂꯥꯛꯑꯣ ꯂꯧꯕꯨꯛꯇ ꯆꯠꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯆꯤൻ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯂꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ "ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯂꯧ ꯀ꯭ꯌꯥꯔ ꯃꯔꯤꯗꯨꯅꯤ꯫ ꯑꯗꯣ ꯌꯥꯏꯃ ꯑꯃꯗꯤ ꯑꯩꯅ ꯂꯧ ꯀ꯭ꯌꯥꯔ ꯃꯔꯤꯗꯨꯒ ꯑꯅꯤ ꯂꯧꯔꯒꯦ, ꯑꯅꯤ ꯑꯃꯅ ꯌꯥꯏꯃꯒꯤ, ꯀ꯭ꯌꯥꯔ ꯑꯅꯤ ꯑꯃꯅ ꯑꯩꯒꯤ, ꯑꯗꯨꯒ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯂꯧꯔꯤ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤꯀꯣ꯫ ꯂꯧꯕꯨꯛ ꯈꯨꯗꯤꯡꯃꯛꯀꯤ ꯂꯧꯔꯤꯁꯦ ꯅꯪꯒꯤꯅꯤ, ꯑꯇꯩꯗꯤ ꯌꯥꯏꯃꯒ ꯑꯩꯒꯅ ꯌꯦꯟꯊꯣꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯌꯨꯗ, ꯌꯥꯏꯅ ꯀꯣꯏ ꯇꯣꯝꯄꯣꯛ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯕꯅꯣ? ꯏꯌꯥꯝꯕꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯃꯨꯛ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯌꯥꯏ, ꯇꯣꯝꯄꯣꯛꯇ ꯂꯧꯔꯤꯁꯦ ꯄꯤꯔꯣ꯫ ꯏꯌꯥꯝꯕꯅ ꯁꯤꯜꯂꯤꯕꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯤ." ꯇꯣꯝꯄꯣꯛ ꯑꯗꯣ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯌꯥꯗꯨꯅ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯉꯥꯡꯗꯗꯨꯅ ꯈꯨꯝꯗꯨꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯋꯣꯏꯕꯅꯤ ꯇꯥꯆꯧ, ꯇꯥꯆꯧꯅ ꯁꯤꯟꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ? ꯐꯔꯦ, ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯂꯧꯕꯨꯛꯇꯣ ꯇꯝꯗꯅ ꯂꯧꯔꯤꯁꯤ ꯑꯣꯏꯅ ꯇꯝꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯇꯥꯆꯧ." "ꯐꯔꯦ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯌꯥꯝꯕꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯌꯥꯝꯕꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯂꯧ ꯑꯗꯣ ꯇꯣꯝꯄꯣꯛꯇ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ "ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯅꯤ꯫ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯁꯦ ꯃꯊꯛꯀꯤ ꯄꯥꯟꯕ ꯃꯁꯥꯉꯩꯅ ꯈꯥꯏꯕꯣꯛ ꯑꯃꯅ ꯌꯥꯏꯃꯅ ꯂꯧꯔꯁꯅꯨ, ꯑꯗꯨꯒ ꯈꯥꯏꯕꯣꯛ ꯑꯃꯅ ꯏꯌꯥꯝꯕꯅ ꯂꯧꯔꯒꯦꯀꯣ ꯇꯣꯝꯄꯣꯛ꯫ ꯑꯗꯨꯒ ꯃꯈꯥꯒꯤ ꯃꯔꯥꯉꯩ ꯃꯁꯥ ꯊꯪꯕꯁꯤꯅ ꯅꯪꯅ ꯂꯧꯔꯣ." "ꯑꯀꯥꯏꯕ꯭ꯔꯅꯦ ꯇꯥꯆꯧꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯇꯣꯝꯄꯣꯛ, ꯀꯥꯏꯕ꯭ꯔꯅꯦ? ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯦꯛꯇ ꯍꯥꯏꯔꯨꯗ꯫ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯕꯅꯣ? ꯉꯁꯥꯏꯅ ꯌꯥꯅꯤ ꯍꯥꯏꯈ꯭ꯔꯒ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯇꯥꯆꯧꯅ ꯍꯟꯖꯟ ꯇꯣꯝꯄꯣꯛꯇ ꯍꯪꯉꯤꯗꯨꯕꯣ? ꯇꯥꯆꯧꯅꯅꯦ ꯁꯤꯟꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯐꯝ ꯊꯣꯛꯏ." "ꯐꯔꯦ ꯇꯥꯆꯧ, ꯑꯩ ꯀꯔꯤꯝꯇ ꯑꯌꯦꯠꯄ ꯂꯩꯇꯦ꯫ ꯍꯩꯅꯧ ꯑꯁꯤꯒꯤ ꯃꯔꯥꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯕꯁꯨ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯧꯒꯅꯤ ꯇꯥꯆꯧ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯁꯤꯡ ꯃꯥꯟꯅꯔꯒ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯍꯩꯅꯧꯒꯤ ꯄꯥꯟꯕ ꯃꯁꯥꯉꯩꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯌꯦꯟꯅꯔꯒ ꯃꯈꯥꯒꯤ ꯃꯔꯥ ꯊꯪꯕ ꯑꯗꯣ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯌꯨꯝꯐꯝꯁꯤꯃꯨꯛ ꯌꯦꯟꯊꯣꯛꯅꯔꯁꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯔꯨꯝ 4 ꯈꯛꯅꯤ ꯂꯩꯔꯤꯁꯦ꯫ ꯔꯨꯝ 2 ꯑꯃꯅ ꯌꯥꯏꯃꯗ, ꯔꯨꯝ 2 ꯑꯃꯅ ꯑꯩꯒꯤ, ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯅꯪꯅꯅꯦ ꯌꯨꯝꯊꯛꯁꯤꯒ ꯂꯩꯔꯣ꯫ ꯇꯤꯟꯉꯩ ꯁꯔꯨꯛꯁꯦ ꯅꯪꯒꯤꯅꯤ, ꯑꯁꯤꯅ ꯏꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤꯍꯦ꯫ ꯑꯇꯩꯉꯩ ꯔꯨꯝꯗꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤꯅ ꯂꯧꯔꯣꯏ ꯀꯣ꯫ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗꯅ ꯏꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯅꯠꯇ꯭ꯔꯥ? ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨꯗ." ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯌꯥꯝꯕ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯔꯨꯝꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯄꯤꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤꯇ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯍꯥꯏꯕꯗꯤ ꯇꯤꯟ ꯀꯨꯞꯄꯁꯤꯡꯗꯣ ꯇꯣꯝꯄꯣꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯗꯨꯅ "ꯌꯨꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ, ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯀꯔꯤꯁꯨ ꯍꯛ ꯂꯩꯇꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯣ "ꯀꯔꯤꯅꯣ ꯇꯥꯆꯧ? ꯇꯥꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯥꯆꯧ? ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅ ꯑꯩ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯇꯥꯆꯧꯅ ꯄꯤꯔꯤꯕ ꯌꯨꯝꯊꯛ ꯑꯁꯤꯗꯗꯤ ꯃꯇꯧ ꯀꯔꯝꯅ
ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯇꯥꯆꯧꯅ ꯇꯥꯟꯊꯣꯛꯂꯕꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯀꯗꯥꯏꯗ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯣ ꯇꯥꯆꯧ? ꯑꯗꯨ ꯅꯪꯅ ꯈꯪꯉꯤꯅꯦ ꯇꯥꯆꯧꯅ ꯃꯗꯣ ꯈꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯂꯝ ꯑꯃꯗꯤ ꯌꯨꯝꯐꯝ ꯌꯦꯟꯊꯣꯛꯅꯔꯕꯒꯤ ꯇꯨꯡꯗ ꯏꯁꯥ ꯏꯁꯥꯒꯤ ꯍꯛꯇꯣ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯃꯗꯨꯒ ꯂꯩꯕꯅ ꯐꯠꯇ꯭ꯔꯣ? ꯅꯪ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯃꯗꯣ ꯅꯪꯅ ꯈꯪꯉꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯨꯡꯁꯤꯗꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ. ꯇꯣꯝꯄꯣꯛ ꯑꯗꯣ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯇꯥꯆꯧꯅ ꯁꯤꯟꯕ ꯂꯝ ꯈꯨꯌꯦꯟꯁꯤ ꯅꯥꯜꯂꯤꯍꯦ ꯇꯥꯆꯧ. ꯑꯁ ꯑꯣꯟꯊꯣꯡ ꯂꯥꯏꯅ ꯇꯣꯝꯄꯣꯛꯁꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯇꯥꯆꯧꯅ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯎꯃꯪ ꯑꯃꯗ ꯂꯥꯛꯇꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ. ꯂꯣꯏꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯑꯩꯕꯨ ꯅꯪꯅ ꯎꯃꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤ ꯏꯔꯥꯏꯕꯛꯅꯣ ꯈꯪꯗꯦ. ꯅꯌꯥꯝꯕ ꯑꯅꯤꯗꯨꯅ ꯂꯧꯁꯤꯡ ꯃꯥꯟꯅꯔꯒ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯂꯥꯏ ꯂꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯅꯠꯇ꯭ꯔꯥ? ꯅꯁꯥꯒꯤ ꯍꯛ ꯐꯥꯎꯕ ꯐꯪꯗꯕ ꯃꯈꯩ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦ. ꯅꯪꯁꯦ ꯅꯕꯨꯛ ꯐꯕꯒ ꯅꯠꯇꯦ ꯄꯪꯕꯅ ꯇꯧꯕꯅꯤ. ꯅꯁꯥꯒꯤ ꯍꯛ ꯑꯗꯨꯕꯨ ꯅꯪꯅ ꯂꯧꯒꯦ ꯍꯥꯏꯕ ꯂꯩꯇꯉꯩ ꯅꯪꯅ ꯅꯌꯥꯝꯕ ꯑꯗꯨꯅ ꯇꯧꯔꯤ ꯃꯈꯩ ꯌꯥꯔꯤꯕꯗꯣ ꯑꯩꯗꯤ ꯑꯉꯛꯄ ꯐꯪꯉꯤ. ꯑꯩꯅꯅꯦ ꯃꯧ ꯑꯅꯧꯕꯤ ꯅꯠꯇꯅ ꯇꯧꯕꯅꯤ. ꯃꯧ ꯑꯅꯧꯕꯤ ꯅꯠꯂꯝꯗ꯭ꯔꯕꯅꯤꯅꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯁꯨꯅꯦ ꯃꯨꯛꯑꯒ ꯍꯛꯇꯣ ꯂꯧꯒꯦꯅ ꯈꯜꯂꯝꯕꯅꯤ. ꯅꯧꯅ ꯂꯥꯛꯄꯒꯤꯅꯦ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯧ ꯆꯤꯡꯒꯟꯕꯤ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅꯅꯦ ꯈꯟꯅꯕ ꯀꯤꯗꯅ ꯈꯨꯝꯗꯕꯒꯤ ꯋꯥꯅꯤ. ꯂꯩꯁꯥꯔꯤꯉꯩ ꯑꯣꯏꯔꯝꯕꯗꯤ ꯈꯪꯒꯗꯕꯅꯤ ꯅꯌꯥꯝꯕ ꯑꯅꯤꯗꯣ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯆꯥꯔꯒ ꯀꯔꯤ ꯊꯛꯑꯒ ꯎꯃꯪ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯌꯣꯡꯗꯧꯅ ꯀꯣꯏꯆꯣꯡ ꯆꯣꯡꯗꯅ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯇꯧꯔꯤꯕ. ꯌꯣꯡ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯤꯒ. ꯑꯁ ꯅꯪꯁꯤꯅꯅꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯍꯦ. ꯀꯔꯤꯅꯣ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯏꯌꯥꯝꯕꯗꯣ ꯑꯩꯒꯤꯗꯤ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯏꯄꯥꯅ ꯍꯥꯏꯕ ꯊꯕꯛꯇꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯗꯨ ꯂꯧꯔꯣꯏ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯁꯨ ꯈꯔ ꯈꯪꯉꯨ. ꯑꯩꯗꯤ ꯏꯌꯥꯝꯕꯗꯣ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯃꯣꯏꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯙꯔꯃ ꯀꯥꯏꯔꯣꯏꯌꯦ. ꯐꯔꯦ ꯑꯩꯅꯦ ꯆꯥꯅꯕꯒꯤ ꯀꯔꯤꯅೋ ꯎꯃꯪꯗ ꯆꯠꯂꯒ ꯊꯤꯔꯨꯈꯤꯒꯦ. ꯅꯪ ꯆꯦꯛꯁꯤꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯝꯃꯨꯀꯣ. ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯀꯗꯥꯏꯗ ꯆꯠꯊꯣꯛꯂꯝꯒꯅꯨ. ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥ ꯆꯥꯅꯕꯒꯤꯗꯃꯛꯇ ꯎꯃꯪꯗ ꯀꯔꯤꯅꯣ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯑꯁ ꯇꯥꯆꯧ ꯇꯣꯝꯄꯣꯛ ꯑꯗꯨꯕꯨ ꯎꯃꯪꯗꯨꯒ ꯃꯇꯩ ꯃꯅꯥꯎꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯔꯒ ꯆꯥꯔꯝꯒꯗꯣꯏꯗꯨꯕꯣ? ꯑꯁ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯗ. ꯑꯁꯨꯛ ꯌꯥꯝꯕ ꯂꯧ ꯂꯩꯅ ꯍꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤꯅ ꯎꯃꯪꯗꯨ ꯀꯔꯤꯅꯣ ꯃꯣꯏ ꯆꯥꯔꯝꯗꯣꯏꯗꯣ? ꯑꯁꯤꯅꯤꯅꯦ ꯂꯧꯁꯤꯡꯅꯅꯦ ꯁꯥꯃꯨ ꯐꯥꯕ ꯍꯥꯏꯕꯗꯣ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯆꯥꯅꯕꯒꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯑꯗꯨꯗ ꯐꯖꯔꯕ ꯂꯐꯣꯏ ꯂꯐꯥꯡ ꯑꯃ ꯁꯣꯔꯤ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯄꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯐꯣꯏ ꯁꯣꯔꯤ ꯑꯗꯣ ꯀꯛꯊꯠꯂꯒ ꯂꯐꯨ ꯊꯣꯔꯣ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯨꯝꯗ ꯍꯥꯏꯔꯤꯕ ꯂꯐꯣꯏ ꯁꯣꯔꯤ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯇꯣꯝꯄꯣꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯟꯅ ꯀꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇ꯭ꯔꯕꯗꯨꯒ ꯇꯣꯝꯄꯣꯛ ꯑꯗꯣ ꯄꯥꯈꯠꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯉꯥ ꯊꯨꯝꯃꯣꯛ ꯑꯃ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ. ꯀꯗꯥꯏꯗ ꯅꯪꯕꯨ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯩꯅ ꯀꯗꯥꯏ ꯆꯠꯈꯤꯅꯣ ꯍꯥꯏꯔꯝꯃꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯀꯩꯅꯣ ꯅꯪ ꯅꯊꯟꯇꯅ ꯆꯥꯅꯕꯒꯤ ꯍꯣꯠꯅꯒꯗ꯭ꯔꯣ? ꯑꯩꯁꯨ ꯂꯩꯁꯥꯔꯤꯉꯩꯗꯅꯦ ꯈꯣꯏ ꯆꯣꯞꯄ ꯍꯩꯈ꯭ꯔꯖꯥꯅꯤ. ꯑꯗꯣ ꯑꯩꯅꯅꯦ ꯊꯪꯅꯕ ꯄꯥꯠꯁꯤꯗꯅꯦ ꯉꯥ ꯌꯥꯝꯅ ꯃꯣꯡꯉꯤ. ꯑꯗꯨꯒꯅꯦ ꯉꯥꯁꯦ ꯊꯨꯝꯃꯣꯛ ꯑꯃ ꯈꯣꯏ ꯆꯨꯞꯄꯒ ꯐꯥꯔꯛꯏꯕꯅꯤ. ꯉꯥꯁꯤꯒ ꯅꯪꯅ ꯄꯨꯔꯛꯄ ꯂꯐꯣꯏꯁꯤꯒ ꯂꯐꯨ ꯊꯣꯔꯣꯁꯤꯒ ꯂꯩꯔꯕꯗꯤ ꯆꯥꯕꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯔꯦꯗꯅ. ꯀꯥꯟꯅꯗꯤ ꯏꯔꯣꯜꯂꯒꯅꯦ ꯉꯥꯁꯤꯃ ꯌꯥꯏꯅꯕꯒꯤ ꯇꯧꯁꯤ. ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯉꯛꯄꯅꯤꯍꯦ. ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯪꯁꯦ ꯊꯧꯅꯥꯗꯤ ꯍꯥꯏꯐꯦꯠ ꯂꯩ ꯌꯥꯅꯤ. ꯐꯔꯦ ꯈꯔꯅꯤꯗꯤ ꯆꯥꯕꯗꯣ ꯑꯣꯛꯅꯔꯅꯤꯗꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯥꯅꯕꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯇꯣꯝꯄꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯑꯗꯣ ꯆꯦꯡꯗꯨꯁꯨ ꯌꯥꯝ ꯍꯧꯗꯣꯔꯦ. ꯆꯦꯡꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯅꯤꯌꯦ. ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃꯗꯤ ꯇꯧꯕ ꯇꯥꯕꯅꯤ. ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗꯒꯤ ꯆꯥꯅꯕ ꯊꯛꯅꯕꯒꯤ ꯊꯤꯅ ꯍꯤꯡꯕꯁꯦ ꯑꯋꯥꯕꯅꯤ ꯈꯜꯂꯗꯨꯅ
Tompok aduna magi nupi aduda karino karbar ama tौनबꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ maram aduna tompok aduna umang aduda wa akangbasinga do yalaga kaithelda pukatuna wa singa do yolaga haiba karbar masa se tौदुना hingba yabra yenge haidun magi nupi aduda hairami magi nupi aduna su haiba tompok ki wakhala do yamna phaba wakhalni asuna nongan baga tompok ado singa do salunabagidamakta magi nupi aduna tompok aduda haiba wa ado yangna sanabagidamakta hairami tompok aduna singda satuna haiba wa akangba kokthong mayam sanduna sak to loirabadi sakhuma masakhrage aine kaithilla wa singse puraga satnabagi tawkhige kadai kadai sak to sakhum tang puthoraklo ai sak yamna lami karino aina hairga nang inonda munna yengduna leidbo kadai dagi sengdo leina thonga dawri bano aina nangonda na han haidro nong manini gi matung dagi di sengdo amata leiroi haidana karim ta leitre saningai nahanang na porak pala phoi sori do adu le hobani laphang ani khagli hobani adu do oina saro aisu karim ta sadri ising ne thaga leli bani pare adu oirabadi aine laphoi do saroige nang oina saro aine singse kaithel puduna yolukhige maduna phanglakpa paisa aduna imung manungi awara pa singa do leira agi aina halakchi phawbadi nangna ingaw ngaw ganu ko kadai daga nga phari mena satkhinu umangas da ikoi kanam ta khangna balai banati sa kaina thalaba umangni asi hairam laga hairiba tompok ado hairiba wa kokthong ado puduna kaithelda yoluna bagi damakta satkirami matam kharani leire matungda nongma hairiba tompok aduna singda wasan balak matamda hairiba sing aduda matau iman mandana yenbi ama kunduna leiba ado tompok aduna urami tompok aduna asumna khalami karinuni umang asidabu kadaidagi yenbino mina thauga tawtho mira khangde tawrise kanam ta su leiba udine tawrise asumna tompok aduna kana leige haiduna umang aduda koyeng yengduna thirammi adubu kanam ta leitaba ubaduga tompok aduna nungai taduna yenbi ado mayumda puduna laklammi kadaidagi yenbino wa sing sangane satkhraga yenbi puduna la isibu kadaidagi yenbino as ai sune bha men gamta tade sing sanbani satpani yenbi se umang dugane mathanta leramba duga nungai taduna puduna lakpani yenbi se masang amdaba mali aina khanbadani yenbi se luna sana tawduna seba tawduna masa simtang phahansi aina khaliba yenbi se lerabadi nangsu yumdana thanta leitabagi awabado kharadi koklani yenbi se ningthina seba tawbisi matam kharani leirabagi tungda haiba yenbi ado tompok amadi magi nupi aduna kanna honaduna masa mau phaduna yenbi aduna haiba sanagi yerum mama koklammi tompok nupi aduna sumang ado wise pa matamda haiba yenbi aduna kokpa sanagi yerum ado phanglammi haima karinoni aikhogi yenbi asibu yerum angoba koktana karino sana masu ko isibu mi khwaina pangangang naba yenbina sanagi yerum ko e kaidubu awai bagi asumbarane tawrisibo onthokna thajakidreda ko mapala haga yenghangi asumna haiba tompok nupi aduna tompok ado kaithelagi halaklabagi tungda yenbi aduna kokpa sanagi yerum ado awai bara natraga oidabra haiduna yenghalami awai ba sanagi yerumni masidi ado asengba khangnabagi damakta kaithelda aiga khangnaba imanaba amalei sana karbar tawi mangoda mutang puduna sunari adude yenghalugi karigumba asengba sana oiramlabadi aikhoigi awaba se loina koklani yenbi ase asamba yenbi nate aikhoibu pinagi haiduna laklibani awaibani karigumba sanagi yerum oiramlabadi thokna nungairani da ko aina ne ningzaba punamak loine thungani sanagi yenbi oiramabani yum phajaba mahanane building mathon lon bahana ningthogum yum phaja khrabam sagadori nakho he noi nupigi hona binang da biru tawranu sana se asengbra haiba khangdogani hana yon kise aduga nangi yum building do sasi tintrok thona yum building mathon ek sabe wakhale ngangadana asumna haiba yenbi aduna kokpa sanagi yerum ado yolabagi tungda tompok amadi magi nupi aduna lam lauduna phasaraba yum ama saduna nungaina punsi ado len khirami thabu thajadini asuk waram ekoina matam kharani asiga kadaidegi yenbi ado phangladuna yum ase sabangamnibani aina sum khaliba iyambaduna karigumba yum adudagi tanthoklamdrabadi sanagine yerum ase phanglam loidabani nungai de da ngakpi rasira khangde karigi ngakpi ba
ꯑꯩꯗꯤꯅꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯅꯪ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇꯅꯦ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯇꯝꯂꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤꯒꯨꯝꯕ ꯁꯅꯥꯒꯤ ꯌꯦꯔꯨꯝꯗꯣ ꯐꯪꯂꯝꯗꯕ ꯇꯥꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯋꯥꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯦꯅꯦ ꯅꯪ ꯑꯩꯗꯤ ꯁꯨꯝ ꯀꯥꯎꯗꯦ ꯅꯌꯥꯝꯕ ꯑꯅꯤꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯈꯤꯒꯦꯅ ꯈꯟꯕꯅꯤ ꯑꯗꯣ ꯏꯁꯣꯔꯅ ꯎꯔꯦ ꯌꯨꯝ ꯑꯁꯦ ꯂꯤꯡꯅꯅꯦ ꯂꯩꯔꯕꯅꯤꯅꯅꯦ ꯃꯣꯏꯅ ꯀꯔꯤꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯌꯦ ꯃꯇꯥ ꯑꯗꯨꯝ ꯆꯥꯔꯦ ꯑꯩꯅꯅꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯆꯥꯗꯣ ꯄ꯭ꯔꯞ ꯊꯛꯑꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯇꯨꯡꯏꯜꯂꯣ ꯌꯥꯝꯅ ꯑꯂꯨꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯀꯔꯤꯅꯣ ꯄꯥꯈꯠꯂꯗꯅ ꯅꯍꯥꯟ ꯃꯈꯩ ꯊꯕꯛꯇꯣ ꯋꯥꯅ ꯁꯨꯒꯗꯕꯁꯨ ꯅꯠꯇꯦ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁ ꯌꯥꯝꯅ ꯑꯂꯨꯕ ꯊꯕꯛꯅꯦ ꯇꯧꯗꯕ ꯌꯥꯗꯕ ꯑꯂꯨꯕ ꯊꯕꯛꯅꯦ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯉꯔꯣꯏ ꯃꯤꯅ ꯍꯦꯟꯕ ꯌꯥꯄꯣꯠꯇꯦꯅꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡꯏꯜꯂꯔꯣ ꯄ꯭ꯔꯞ ꯆꯥꯗꯣ ꯊꯛꯑꯣꯅꯦ ꯑꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯣꯏ ꯅꯌꯥꯝꯕꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯂꯧꯔꯤꯗꯣ ꯂꯧꯕꯨꯛ ꯑꯁꯤꯗ ꯂꯧꯔꯤꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯂꯣꯏꯅ ꯀꯥꯏꯔꯕꯗꯤ ꯏꯁꯤꯡꯗꯣ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯏꯁꯤꯡ ꯂꯩꯇ꯭ꯔꯕꯗꯤ ꯐꯧꯗꯣ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯒꯦ ꯀꯥꯟꯅꯗꯦ ꯂꯧꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯍꯛ ꯂꯩꯕꯅꯤꯅ ꯂꯧꯔꯤ ꯑꯁꯦ ꯂꯣꯏꯅ ꯌꯣꯠ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯊꯨꯒꯥꯏꯔꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯂꯧꯔꯤ ꯑꯗꯣ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯇꯥꯁꯣꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯧꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯗꯅ ꯏꯁꯤꯡꯗꯣ ꯆꯠꯈꯤꯗꯅꯅꯦ ꯂꯧꯁꯤꯡꯗꯣꯂꯣꯏꯅ ꯀꯪꯅ ꯁꯤꯔꯤꯅꯦ ꯇꯥꯎꯁꯧ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯃꯃꯥꯡꯗ ꯈꯪꯉꯝꯃꯁꯨ ꯐꯕ ꯀꯨꯝꯊꯗꯨꯅ ꯌꯦꯡꯍꯧꯗꯕꯅꯤꯅꯅꯦ ꯂꯧꯕꯨꯛꯇ ꯂꯧꯁꯤꯡ ꯂꯣꯏꯅ ꯀꯪꯅ ꯂꯩꯔꯦ ꯇꯥꯆꯧ ꯃꯁꯦ ꯇꯣꯝꯄꯣꯛꯅ ꯇꯧꯕ ꯃꯥꯜꯂꯦ ꯇꯥꯆꯧ ꯀꯌꯥꯇ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯆꯧ ꯀꯔꯤ ꯍꯥꯏꯕ ꯂꯧꯕꯨꯛꯇ ꯂꯧꯁꯤꯡ ꯂꯣꯏꯅ ꯀꯪꯗꯨꯅ ꯂꯩꯔꯦ ꯌꯥꯏꯃ ꯑꯩꯅ ꯍꯟꯗꯛꯇꯤ ꯐꯧꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯑꯅꯤ ꯂꯧꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯀꯌꯥꯇ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯟꯆꯣꯞꯄꯥꯡ ꯅꯥꯏꯗꯦꯕ ꯇꯣꯝꯄꯣꯛꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯆꯍꯤ ꯆꯨꯞꯄ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯒ ꯂꯦꯟꯒꯗꯧꯔꯤꯕꯅꯣ ꯇꯣꯝꯄꯣꯛꯇꯣ ꯈꯪꯒꯅꯤꯃ ꯀꯌꯥꯇ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯃꯥꯅ ꯂꯧꯒꯤ ꯏꯁꯤꯡꯒ ꯂꯣꯏꯅ ꯊꯥꯗꯣꯛꯑꯗꯅ ꯈꯪꯒꯅꯦꯕ ꯃꯥ ꯍꯦꯔꯥ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯗꯅ ꯅꯥꯈꯣ ꯐꯪꯇ ꯐꯪꯅꯒꯤꯁꯅꯨ ꯇꯣꯝꯄꯣꯛꯇꯣ ꯃꯈꯖꯥꯏꯗꯨꯒ ꯁꯦꯠ ꯊꯥꯒꯗꯧꯔꯤꯕꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤ ꯃꯥ ꯑꯁꯤꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯁꯨ ꯅꯌꯥꯝꯕ ꯑꯅꯤꯗꯨꯅ ꯇꯦꯛꯊꯅ ꯄꯥꯜꯂꯤꯕ ꯍꯩꯅꯧꯒꯤ ꯃꯊꯛꯉꯩꯅ ꯃꯣꯏꯅ ꯂꯧꯔꯒ ꯃꯈꯥꯉꯩ ꯃꯔꯥꯁꯤ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯥꯒꯤ ꯃꯔꯥꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯛꯅꯤ ꯄꯥꯝꯕꯤꯁꯤ ꯃꯔꯥꯁꯦ ꯀꯠꯊꯠꯀꯦꯔꯥ ꯀꯠꯊꯠꯂꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯤ ꯁꯦ ꯀꯥꯟꯅꯗꯦꯁꯦ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯥꯁꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯇ ꯌꯥꯟꯊꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯥ ꯑꯗꯣ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯟꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯛꯄꯒꯤ ꯋꯥꯐꯝ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯥ ꯑꯗꯣ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯟꯊꯠꯂꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯂꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯄ꯭ꯔꯞ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯝꯃꯤ ꯇꯥꯁꯨ ꯇꯣꯝꯄꯣꯛꯁꯦ ꯀꯌꯥꯇ ꯎꯁꯤꯠꯈꯤꯗ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯗꯣꯛꯄꯒꯤ ꯇꯨꯡꯗ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯑꯣꯟꯊꯣꯛꯅ ꯇꯦꯛꯊꯅ ꯄꯥꯟꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯃꯥꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯟꯊꯠꯇꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯣ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯇꯣꯝꯄꯣꯛꯁꯦ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯛꯐꯝ ꯊꯣꯛꯏ ꯃꯥ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯔꯦ ꯇꯥꯁꯨ ꯍꯦ ꯌꯥꯏꯃ ꯉꯥꯡꯗꯨꯅ ꯂꯩꯗꯨꯅ ꯀꯥꯟꯅꯗꯦ ꯑꯣꯟꯊꯣꯛꯅꯁꯨ ꯎꯁꯤꯠꯈꯤꯗ꯭ꯔꯦ ꯃꯆꯣꯝ ꯄꯥꯡꯅꯥꯏꯗ ꯁꯥꯔꯗꯅ ꯇꯣꯝꯄꯣꯛꯇꯣ ꯍꯧꯖꯤꯛꯃꯛ ꯐꯥꯔꯒꯅꯦ ꯄꯨꯜꯂꯒ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯃꯥ ꯈꯪꯒꯅꯤ ꯃꯥ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯃꯥ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯅ ꯐꯩ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯣ ꯌꯥꯏꯃ ꯑꯗꯨꯗ ꯐꯥꯔꯒ ꯄꯨꯟꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯁꯔꯛꯇꯨꯒ ꯇꯣꯝꯄꯣꯛ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯇꯥꯆꯧꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩ ꯏꯁꯥꯒꯤ ꯍꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯔꯤꯒꯤ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯐꯥꯒꯗꯧꯔꯤꯕꯅꯣ ꯇꯥꯆꯧꯅ ꯂꯝ ꯑꯗꯨ ꯌꯦꯟꯕ ꯃꯇꯝꯗ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤꯉꯩꯅ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯂꯧꯔꯤ ꯑꯗꯣ ꯊꯨꯒꯥꯏꯒꯦꯔꯥ ꯊꯝꯒꯦꯔꯥ ꯃꯗꯨ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤꯅ ꯇꯥꯆꯧꯅ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯍꯦ ꯇꯣꯝꯄꯣꯛ ꯅꯪ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯅꯪ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯟꯕ꯭रा ꯍꯥꯏꯕꯕꯨ ꯇꯥꯆꯧ ꯃꯁꯤ ꯇꯧꯒꯗꯕ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯗꯅ ꯂꯩꯕꯒꯤ ꯋꯥꯔꯤꯅꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯃꯔꯥꯉꯩꯅ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯑꯗꯨꯒ ꯄꯥꯝꯕꯤꯒꯤ ꯃꯁꯥꯗꯨꯅ ꯇꯥꯆꯧꯅ ꯂꯧꯔꯦ
ꯄꯥꯝꯕꯤꯒꯤ ꯃꯔꯥꯗꯣ ꯌꯥꯟꯊꯠꯀꯦꯔꯥ ꯌꯥꯟꯊꯠꯂꯣꯏꯔꯥ ꯃꯗꯣ ꯑꯩꯒꯤ ꯍꯛꯅꯤ ꯃꯁꯤꯗ ꯇꯥꯆꯧꯅ ꯀꯔꯤꯝꯇ ꯁꯥꯎꯐꯝ ꯊꯣꯛꯇꯦ ꯃꯁꯤꯗꯤ ꯇꯥꯆꯧꯅ ꯊꯥꯛꯄ ꯂꯥꯡꯗ ꯇꯥꯆꯧꯅ ꯊꯨꯖꯕꯅꯤ ꯇꯥꯆꯧꯅ ꯁꯤꯟꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯠꯇꯦ ꯑꯩꯗꯤ ꯑꯩꯒꯤ ꯍꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕꯁꯤꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯇꯤꯟꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯌꯨꯝ ꯃꯊꯛꯁꯦ ꯑꯗꯨꯗꯤ ꯇꯤꯟꯁꯦ ꯑꯩꯒꯤ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯇꯤꯟꯁꯦ ꯂꯧꯊꯣꯛꯀꯦꯔꯥ ꯊꯝꯒꯦꯔꯥ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯇꯣꯝꯄꯣꯛ ꯅꯥꯈꯣ ꯅꯪ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯌꯨꯝ ꯑꯁꯤꯗ ꯇꯤꯟ ꯑꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯝꯅꯅꯦ ꯍꯦꯟꯖꯜꯂꯛꯀꯅꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯇꯤꯟ ꯑꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯗꯣ ꯇꯥꯆꯧꯅ ꯈꯟꯐꯝ ꯊꯣꯛꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯎꯃꯪ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯇꯥꯆꯧꯅ ꯈꯪꯕꯤꯕ꯭ꯔꯥ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨꯅ ꯑꯩꯁꯨ ꯀꯔꯤꯒꯤ ꯎꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯇꯣ ꯂꯧꯒꯦꯅ ꯂꯥꯛꯈꯤꯕꯅꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯇꯤꯟ ꯑꯁꯦ ꯐꯛꯑꯒꯅꯦ ꯄꯨꯈ꯭ꯔꯒꯦ ꯇꯥꯆꯧ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯍꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯇꯥꯆꯧ ꯇꯥꯆꯧꯒꯤ ꯔꯨꯝ ꯑꯗꯨꯗꯤ ꯑꯩ ꯁꯣꯛꯄ ꯅꯠꯇꯦꯗꯅ ꯇꯥꯆꯧ ꯇꯣꯝꯄꯣꯛ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯧꯅꯨꯍꯦ ꯅꯪ ꯅꯈꯖꯥꯏꯗꯣ ꯇꯠꯀꯅꯤ ꯍꯩ ꯎꯁꯤꯠꯇꯕ ꯇꯧꯅꯨ ꯄꯥꯏꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯉꯨ ꯐꯠꯇ꯭ꯔꯤꯕꯅꯤ ꯅꯪꯅꯤ ꯅꯪꯅ ꯇꯥꯆꯧ ꯑꯁꯤꯗ ꯅꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯕꯗꯤ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯤꯕꯁꯦ ꯑꯩ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯌꯥꯝꯕꯅꯤ ꯋꯥ ꯉꯥꯡꯅ ꯀꯥꯟꯅꯗꯦꯅꯤ ꯑꯩꯒꯤ ꯍꯛ ꯐꯪꯐꯝ ꯊꯣꯛꯄ ꯇꯤꯟꯁꯦ ꯐꯛꯑꯒ ꯄꯨꯈ꯭ꯔꯒꯤ ꯉꯥꯈꯣ ꯌꯥꯏꯃ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯂꯥꯟꯕꯗꯒꯤ ꯇꯣꯝꯄꯣꯛꯅ ꯉꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯔꯤꯕꯅꯤ ꯑꯆꯨꯝꯕꯅꯤ ꯇꯣꯝꯄꯣꯛ ꯏꯌꯥꯝꯕ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯌꯥꯝꯕꯅ ꯂꯝ ꯑꯗꯣ ꯌꯦꯟꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯔꯤꯁꯨ ꯈꯥꯛꯇꯕ ꯃꯈꯩ ꯑꯩ ꯑꯃꯗꯤ ꯌꯥꯏꯃꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯧꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯄꯤꯗꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯇꯤꯟ ꯑꯁꯦ ꯐꯛꯇꯨꯅ ꯄꯨꯈ꯭ꯔꯕꯗꯤ ꯅꯇꯩꯃꯁꯤꯡꯁꯦ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯣ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯆꯩꯔꯥꯛ ꯄꯤꯒꯅꯨ ꯅꯪꯅ ꯂꯧ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯠꯂꯦ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯕ ꯍꯩꯅꯧ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯨꯝꯒꯤ ꯇꯤꯟ ꯑꯁꯤꯁꯨ ꯐꯛꯈ꯭ꯔꯕꯗꯤ ꯏꯌꯥꯝꯕꯗꯤ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯕꯅꯤ ꯏꯌꯥꯝꯕꯅ ꯂꯥꯟꯈꯤꯕꯗꯣ ꯑꯃꯨꯛꯇꯪ ꯉꯛꯑꯣ ꯏꯌꯥꯝꯕ ꯅꯪꯒꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯕꯁꯨ ꯈꯣꯏꯔꯝꯒꯦ ꯇꯣꯝꯄꯣꯛ ꯅꯪ ꯁꯥꯎꯔꯅꯨ ꯅꯪ ꯌꯨꯝ ꯑꯁꯤꯗꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯣ ꯏꯌꯥꯝꯕ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯅꯤ ꯑꯩꯅ ꯇꯥꯕꯗꯤ ꯅꯪ ꯌꯨꯝ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅꯕꯨ ꯇꯥꯏꯅꯦ ꯅꯪꯅ ꯑꯩꯒꯤ ꯇꯤꯟ ꯑꯁꯦ ꯐꯛꯈ꯭ꯔꯕꯗꯤ ꯏꯌꯥꯝꯕꯗꯤ ꯂꯩꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏꯅꯦꯍꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯛꯎꯅꯦ ꯇꯣꯝꯄꯣꯛ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯑꯗꯨꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯕ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯑꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯥꯆꯧꯒꯨꯝꯕ ꯊꯃꯣꯏ ꯄꯥꯟꯗꯕꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯗꯤ ꯇꯥꯆꯧꯕꯨ ꯏꯌꯥꯝꯕ ꯅꯠꯇꯦ ꯏꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯇꯥꯆꯧꯅ ꯀꯌꯥ ꯇꯂꯥꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯇꯥꯟꯊꯣꯛꯂꯤꯕꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯊꯕꯛꯇꯣ ꯑꯩꯗꯤ ꯇꯧꯔꯣꯏ ꯌꯨꯝꯒꯤꯅꯦ ꯇꯤꯟ ꯑꯁꯦ ꯑꯩ ꯐꯛꯂꯔꯣꯏ ꯇꯥꯆꯧꯗ ꯂꯣꯏꯅ ꯄꯤꯊꯣꯛꯑꯝꯃꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯇꯣꯝꯄꯣꯛ ꯑꯗꯣ ꯃꯌꯨꯝ ꯑꯃꯗꯤ ꯂꯝ ꯌꯨꯝꯐꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯂꯒ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕ ꯌꯦꯟꯕꯤ ꯑꯗꯨꯅ ꯀꯣꯛꯄ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯂꯝ ꯂꯧꯗꯨꯅ ꯁꯥꯔꯤꯕ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤꯔꯝꯃꯤ ꯑꯁꯤꯅꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯑꯇꯣꯞꯄ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕ ꯇꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ